ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ 𝐍𝐞𝐰𝐬 ꯃꯣꯏꯔꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯕꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯁꯛꯈꯪꯅꯔꯕꯤ ꯆꯥꯏꯜꯗ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯚꯤꯁꯠ ꯐꯣꯔ ꯖꯁꯇꯤꯁ 𝐍𝐶𝐻 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯣꯏꯔꯥꯡꯗ ꯂꯥꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯣꯏꯔꯥꯡꯒꯤ ꯀꯣꯟꯖꯦꯡꯕꯝ ꯂꯩꯀꯥꯏ ꯀꯨꯃꯥꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯃꯤꯌꯥꯝꯅ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ 𝐍𝐶 ꯑꯣꯛꯈꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ 𝐍𝐶ꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯗ ꯊꯧꯅꯥ ꯄꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ different nattabida alag nattabida akhoi punna ama whole oina one oina na akhoi punna fight tobinaje mea akhoi fight tobina toje akhoi justice phangdine justice phangna ba akhoi fight punna one oina together oina akhoi peace pami akhoi loi peace ki pray tobinaje adu I do akhoi ki governments of India da I do push forward tobini si violence je akhoi ki Himalaya ba Manipur da Tawiba Todong Aje si Lepan Naba, I do Angam Bataugi, si violence si Lepan Naba, Aduga I conferencing Chatpato, I speech review meetings, Chatpa Korpaya, I met Choba, Prime Minister President Kumbauna, I have to do Manipuri, Tawiba Todong Aje. Violence dumino hard pakona baje deforestation copy drug plant khawna baje I no asing bawari no ligi no hagi ne hoi bu hoi bobo hoi dada hoi ki awaba ngai do aina noi moi de ligi aina aduma da sing bawari do aina moi de loi hagi adubu aina khata hai baje yaroi akhoi myam punna ama oina ayam ka haijarake fight to bama jangi aduma ina ko si fight ta punna one on yadi akhoi si fight to win to wani akhoi justice phangani akhoi the peace to lakani adu myam ai ga fight to mina jeko amako myam akhoi punna one oina together oina fight to jeko ꯊꯥ ꯑꯁꯤꯒꯤ ꯃꯉꯥꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯃꯟ ꯖꯣꯟ 2ꯗ ꯂꯩꯕ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯂꯣꯏꯅꯕꯤ ꯂꯥꯡꯄꯣꯛ ꯂꯥꯛꯄꯝ ꯅꯤꯡꯉꯣꯜ ꯔꯣꯃꯤꯇꯥꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯔꯣꯃꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯔꯣꯁꯅꯤꯅ ꯍꯥꯏꯈ꯭ꯔꯦ ngasi Manipur Press Club Imphal da pangthokiba pawgi mifam amada wafam ase phongdokladuna Rosni na hai apopi mamaga mapaga numit aduda khana chainaba amata thokiba leite matang asida apopi mamagi mapam kanto savalgi mioi singna Romitagi mihat ase mahaki nupa na hatpani haiba wafam ase aranba wafam ne makoi ani khana chainaba amata yaukide numit aduda masa mathanta yumgi mandor Pangkham amada Thori Yanduna Sizabani Haiki, Magna Thori Yanduna Leramba Hek Tegnabaga, Mapaga Loinina, Pangkha Adudagi Lautaraba Matung, Janims Hospital da Kudakta Pukatuna Lainaba Honaki, Madugi Matung Romita Laikidre Haina Janimski Maike Digi Fongdoraki Hari, Mihat Asida Apopa Mapa Karigumba Hiram Amatada Jenadi Hainasu Rosnina Fongdoki. Mamaki Mapamundagi Hai Kilmamado Aranbani, other Nimita, I Isama present we, Babaga, Mamaga, Kanajanaba Ambuyaki, Babaga, Inabaga, Tumaga Amuka, Toki Shanuta, Wadamana, Ananga Tamamota, Ketunan Jatko, I Madam Babana, the Vida, Babaga, Inabaslam, Jatkre, Jakabatunda, Mama Solushalaga Tokre, I Isanuaita Wiki, I Gada, Hipaga Lizabane, Mamado Halaga, Mendoro, Manundagi, close to Maneta or Maga, Manunda, Matanda, Society, Tauramani,
babaga inaupaagana thong thalakpasida aina thong hangaga aina thongana mag ai kada mu changge dawda babana ai gi ming palaga nangu kem uhodrabana lakpada aina chang mama do fenda batana heng tawrame aduda babaga aigana even kanbaya hauragadi na lawthaba matamda aina mama gi makhong do paraga babana maksamda yedibada lawthokpada mamana weto lumba henmanbadagi amuka mama gi makokto amuka lebak makhada kalna yesangre amuka dagi hamungda thamaga akhoi nakanda leiba dadakoi babana kauraga hospital da pukhatpada nurse na leitre na har e ai ji yamna nungaiti ma ga tanadana konadana tawgada punamakto amata sunangongdri ai isana bigi mayimda leirudana manumito ai theg thengna hogre mana pukhathaba matung a kaina thamja yumda yaurai ihanu paga chanu piga tawdana problem ai ha gari manung da wan thogandana lakna dana ai si tawdana yumda yaurokibani adudagi ngasi bawbada isase ai sor fi holaga ai si anaba haibadu ai oidana leirabani adunane ibungo nokhoi meyamnane ai gi mokdo adugi masado amuktadi media da pangbidanane ai gi kutu sinabiyo masa ani si sanskar yawhange asokui ba matamse mirin samdu da dom patada leirabani ai gi mawnupido ayaga na nungaiti mayamna mateng amda pangbiyo ko Haukiba May ahumda kuki narco terrorist signal landarakuna mayum makai mai thabi kraba hauzak haudik 𝐁𝐫𝐸 Marisba Florida nupigi medicine ward ke bed number 27 da May 24 dagi kidney animak nabadagi laing duna leiribi laimaram dagi laishram divya chei taramathoi gi kidney transplant tongnabagi laing da tengbang oina GP gi khudang da cell gi tengbang pirakpa mioi singbu 𝐁𝐸𝐸's relief committee gi maike digi thagatpa phongdorakli hauzik China da leiribi Avonliu Chawang na ngasi lupa lising taragi mating pangbirambagi damak 𝐁𝐸𝐸's relief committee na thagatpa phongdorakli miyam na ana laengi mating makhata na pangbirak na ba apel torakli divya gi apopi laishram sanathoi devi gi GP number 8132827565 ni hari hauzik pau gi marak thatna tin break amatang lominasi Of success for your children. Get enrolled to one of the finest schools in Northeast India, 𝐶𝐄𝐂𝐄𝐄 School. Excellence in education. Diabetes ko loy na hingliba sing thamagi manungda control to bangamlei. Urea creatinine wangbasu thamagi manungda hanthaba ngamlei. Khong hamba nungaitabasu numit mangani gi manungda fahanba ngamlei. Pile sabadi nungsang nabasu chama da chama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu thamagi manungda normal oiba ngamlei. Fatty liver oibasu thamagi manungda fagat hanba ngamlei. Pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathosu tararoi hena ko paparol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank matam sana luhongba haibase adongi punsida mangjariba manglana du mangphauna na bahotna ba amadi imung manungi pandamadu phangna ba hotna bada achoba mateng oigadoribani aduna matam sana luhongbiyu luhongbagi damak wabi ganu mateng pangjage mateng pangjanabagi damak leijare boisa kokye decoration khetri bengun mayai lekai Imphal East apamba maungi borgi koket yachari ahomba mamalda dress waibiba amadi leibagi kudong chaba punamak phangbigani lengsin biro boicha kokye decoration khetri bengun mayai lekai Imphal East asida sunatana luhong khongdungbagi makeup photography amadi videography camera ahomba mamalda stage decoration singba punamak ahomba mamalda phangbigani lengsin biro boicha kokye decoration khetri bengun mayai lekai phone number 9362323252 amadi 9863 842557 Boisa Kokye Decoration Khetri Bengun Mayai Lekai Imphal East Break matung da mayam taram na ukchari Manipur gi Chief Minister N Biren Singh na ngasi Assam gi Kasar Silchar gi khoiren da pangthokadaba thoram amada saruk yanaba lakpada All Assam Manipuri Meira Paibi Apan Baluf Ampal gi President Benny Misra di yauroi haina ngarang phongdokrei
Ampalgi President Benny Misra na ngasi December 13 kasargi Koreanda Manipurgi Chief Minister N Biren Singh yauna pangthokadaba thoram asida Benny Misra na masagi ayaba yauduna invitation card ta mahaki maming hablakpani haikibaga loinena thoram asida mahak saruk yararoi haina fogdorakle Manipur Chief Minister na ay Koreanda lakana na tawribasida ay sagi ming Benny Misra si Bartonda ay ayaba yauduna hapapasida ayeng Chief Minister gi thauramasi ay jawbong amdero na mayam da haijari Arabita mareba pau amuhana pizari Lisipriya kangu zambu moirangda masing yamlaba miyamna harau taramna okre magna laklibasi miyambu pangal thongna hapnaba lakpani haikre Northeast Windona Sandok Sari Banung Thagi Pau Matang Asida Loizari Ming Tabiriba Singbu Amuka Hanna Jan Maibam na Kurumjari